ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯜꯂꯒ ꯐ꯭ꯌꯨꯆꯔ ꯑꯃ ꯁꯦꯝꯅꯅꯕꯒꯤ ꯃꯪꯂꯥꯟꯗ ꯈꯣꯡ ꯊꯥꯡꯖꯟꯕ ꯍꯧꯔꯛꯂꯦ ꯑꯗꯨꯅ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯌꯩꯈꯥꯏ ꯊꯤꯡꯒꯥꯏꯕ ꯄꯤꯁꯤꯒꯦ ꯍꯥꯏꯅ ꯈꯟꯕ ꯀꯥꯡꯂꯨꯞ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯃꯔꯛꯇ ꯁꯥꯐꯣꯡꯉꯛꯄꯁꯦ ꯃꯁꯤꯃꯛꯇꯤ ꯑꯩꯈꯣꯏ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯅꯤꯡꯉꯥꯏꯅꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯗꯤꯕꯦꯂꯞꯃꯦꯟ ꯀꯃꯤꯇꯤ AMMDCꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯦꯞꯇꯅ ꯆꯠꯊꯔꯛꯄ ꯊꯧꯔꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯆꯍꯤ ꯑꯁꯤꯒꯤꯁꯨ ꯇꯔꯦꯠꯂꯛ ꯁꯨꯕ ꯆꯤꯡꯃꯤ ꯇꯝꯃꯤ ꯏꯐꯇꯥꯔꯒꯤ ꯊꯧꯔꯝ ꯑꯃ ꯂꯤꯂꯣꯡ ꯎꯁꯣꯏꯄꯣꯛꯄꯤꯗ ꯂꯩꯕ ꯏꯁꯂꯥꯏ ꯏꯈ꯭ꯂꯥꯛ ꯃꯁꯣꯔꯥ ꯐꯥꯎꯟꯗꯦꯁꯟꯒꯤ ꯀꯦꯝꯄꯁꯇ ꯆꯤꯡ ꯂꯦꯝꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯃꯁꯦꯜꯁꯦ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯜꯂꯒ ꯐ꯭ꯌꯨꯆꯔ ꯑꯃ ꯁꯦꯝꯅꯅꯕꯒꯤ ꯃꯪꯂꯥꯟꯗ ꯈꯣꯡ ꯊꯥꯡꯖꯟꯕ ꯍꯧꯔꯛꯂꯦ ꯑꯗꯨꯅ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯌꯩꯈꯥꯏ ꯊꯤꯡꯒꯥꯏꯕ ꯄꯤꯁꯤꯒꯦ ꯍꯥꯏꯅ ꯈꯟꯕ ꯀꯥꯡꯂꯨꯞ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯃꯔꯛꯇ ꯁꯥꯐꯣꯡꯉꯛꯄꯁꯦ ꯃꯁꯤꯃꯛꯇꯤ ꯑꯩꯈꯣꯏ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯊꯦꯡꯉꯕꯁꯨ ꯊꯦꯡꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯌꯥꯝꯅ ꯏꯆꯪ ꯊꯧꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯝ ꯐꯨꯔꯛꯄ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯕ ꯂꯩꯔꯣꯏ ꯑꯩꯈꯣꯏ ꯇꯧꯐꯝ ꯊꯣꯛꯄ ꯂꯣꯒꯤ ꯄꯥꯏꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯀꯅꯤ ꯂꯣ ꯋꯤꯜ ꯇꯦꯛ ꯏꯠꯁ ꯑꯣꯟ ꯀꯣꯔꯁ ꯑꯣꯐ ꯑꯦꯛꯁꯟ ꯍꯥꯏꯕꯗꯣ ꯊꯕꯛꯇ ꯑꯣꯟꯊꯣꯛꯑꯒꯅꯤ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯑꯃꯒ ꯋꯥ ꯍꯥꯏꯅꯔꯒꯅꯨ ꯀꯅꯥꯒꯨꯝꯕ ꯐꯠꯇꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯋꯥ ꯉꯥꯡꯂꯛꯄ ꯇꯥꯔꯒꯁꯨ ꯃꯗꯨ ꯂꯩꯉꯥꯛꯀꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯅꯤ ꯂꯩꯉꯥꯛꯅ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯄꯥꯏꯈꯠꯂꯒꯅꯤ ꯅꯈꯣꯏ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯥꯋꯥꯏꯈꯨꯝ ꯇꯧꯅꯔꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯃꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯕꯤꯗꯅ ꯑꯩꯈꯣꯏ ꯉꯁꯤꯃꯛ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯉꯁꯤ ꯂꯣꯅ ꯊꯕꯛ ꯄꯥꯏꯈꯠꯄ ꯑꯩꯈꯣꯏ ꯉꯁꯤ ꯎꯕ ꯐꯪꯉꯦ ꯃꯁꯤꯃꯛꯇꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯑꯩꯈꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩꯈꯣꯏ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯖꯔꯤ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯛꯀꯤ ꯑꯣꯏꯕ ꯌꯥꯔꯣꯏ ꯃꯨꯁꯂꯤꯝ ꯈꯛꯀꯤ ꯑꯣꯏꯕ ꯌꯥꯔꯣꯏ ꯄꯨꯟꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯀꯥꯡꯂꯨꯞ 35ꯁꯦ ꯃꯁꯤꯒꯤꯅꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯀꯥꯎꯕꯤꯗꯕ ꯐꯩ ꯑꯩꯒꯤꯅ ꯆꯥꯎꯈꯠꯂꯒ ꯂꯣꯏꯔꯦ ꯑꯩꯒꯤ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯔꯒꯗꯤ ꯃꯗꯨ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯥꯕ ꯉꯝꯃꯣꯏ ꯑꯃꯗꯤ ꯑꯁꯤꯒꯨꯝꯂꯕ ꯁꯦꯡꯂꯕ ꯑꯩꯈꯣꯏꯒꯤ ꯍꯣꯂꯤ ꯃꯟꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯋꯥꯁꯛ ꯑꯃꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯤ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯁꯤ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯁꯤ ꯄꯨꯟꯅ ꯅꯨꯡꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯑꯩꯈꯣꯏꯒꯤ ꯗꯨꯋꯥ ꯇꯧꯃꯤꯟꯅꯔꯒ ꯑꯐꯕ ꯃꯅꯤꯄꯨꯔ ꯇꯤꯟꯖꯪ ꯀꯥꯏꯖꯪꯗꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯅꯕ ꯋꯥꯁꯛꯃꯤꯟꯅꯁꯤ ꯍꯥꯏꯕ ꯃꯁꯤꯗꯒꯤ ꯊꯧꯒꯥꯏ ꯄꯨꯕꯤꯔꯤꯕ ꯏꯟꯈꯠꯄꯤꯅꯕ ꯅꯧꯅ ꯇꯧꯁꯤꯟꯖꯔꯤ꯫ ꯏꯟꯗꯤꯌꯥꯒꯤ आर्टिकल होइसे मोइना आर्टिकल से मोइना सेम टाइप ता कोई इंडिया की डेमोक्रेसी से मकोई खुद पाइबे मगुम दा तौरपसे मसी कोइना यामना मतम ngalingaiदा मसी कोई मकोइबु यामना नुसिना ई मरी अम होइना मकोइबु आई भाप ताहरनिंगी मसी मदे आई प्रपोज तौजरिसिनी मसीना माइक पदेगी वैसा उठोगा अतोपा ग्रुप सिंग सि मरक्ता करिगुम्बा थौदोक मचा थोकपा तारगदी कोइना लिसांग सिना नुसिना लाइनेबा पोसे मसे मांगखिबसु याय। कांगलुप मसेलगी मचिन मनाव ओइबगी मरीदा सोकदबा वा ngangnanabagi mafam manipur da leite habase handaki manipur lengaki initiative sina masi thabak oina utle haiba wafam che masi ngasi mafam siga mari lengana thamjage tension jarakpada aikoi puari ge tangkap kaya da South East Asia da khwaidagi hanba secular kingdom ni haina khangnariba Manipur की मैतै लेबाक हाइना मियाम खंगनबा मैतबा हाइना खंगनबा अदुगुम्बा मफम से मसिदा मैतै इचिलिनाव सिंग बिग ब्रदर की रोल लौर कांदा लमदम सिदा लेरिबा तोंगान फुरुप मयाम से मसि पुन्ना को एग्जिस्ट तोमिनरकबा मपान की यगनबा सिंग लमदम से योसनबा होनरकबदा तांगलुप मचा मयाम से मुतखिननबगी तांकक मुतपा याबगी तांकक लाकबदा मैतै इचिलिनाव सिंग सिना बिग ब्रदर की रोल लौरगा मतमदुदा डिफेंड तो बिरंबा येगनबगी अदुगुम्बा एक्सटर्नल इन्वेजन दगी एक्सटर्नल एग्रेशन दगी अखोइबो इन्वाइट तौरपदगी अखोइ डिफेंड तौरकान ngasiगी लेरिबा तांगलु फुरुप मयाम सिगी मागी इंडिजिनस ओइबा मागी कस्टमरी की ओइबा मागी फीचर्स मयाम सिगा लोइना ngasi मालेमनि लैमाइदा ngasi लैबो ngमलिबनी हाबा वफमसिदा अखोइ अमुक हन अखोइ पुनिंग सिंगसनजरकांदा ngasi सु
ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒ ꯃꯇꯝ ꯁꯥꯡꯅ ꯑꯩꯈꯣꯏ ꯄꯨꯋꯥꯔꯤ ꯇꯥꯡꯀꯛ ꯀꯌꯥꯗ ꯅꯨꯡꯁꯤꯅꯅ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯃꯌꯥꯝꯁꯤꯒ ꯂꯩꯃꯤꯟꯅꯔꯛꯄꯒꯤ ꯃꯔꯤꯗꯣ ꯃꯗꯨꯒꯤ ꯊꯥꯖꯕꯗꯣ ꯃꯗꯨ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ 35ꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯝꯃꯤꯟꯅ ꯁꯤ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯕ ꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇ꯭ꯔꯒ ꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯑꯃꯠꯇ ꯂꯩꯕꯤꯒꯅꯨ ꯍꯥꯏ न्यूज़ नेटवर्किंग चैनल लाइक सब्सक्राइब शेयर तौबीदुना मियाम सपोर्ट तौबीदु हाजरी।